Akashvani Imphal Ksh.Chitrabhanu na pau pazari ahanbada maru iba pau Nomagi over virtual cherry blossom mau festival Manipur listing ani kunmathoi hauzik ngaki mamang da hokre Manipur gi Rajyapal laganishan ngasi rims Imphal kiloliter taragi LMO plan ani sangakre Rajya Sabha gi birodi sadasya tarani toining tami pamloiba fawa suspend tokre amashung anoba COVID-19 strain Omicron sandori liba sitting na ba kudagda tabak lokot na ba Z7 levax na apil tawri Labas the COVID ki vaccine dose koti cham hena kaptan anob itihas semle khungzanga si hena mai pahana big damakan honorary ba doctor nurse frontline worker amasong vaccine kaptoloba mi khodimapu Akashvani na ikai khomna bu ucheri ekoina pandamasi yoba ngamlabasu COVID-19 gi lanthing asilu dibana tabiri ba miyam na lachit stegi khomthokpo tobiganu tabiri ba pumnamagna hek yaba makai atuba matamda vaccine kaptokpiu atopa minyosin vaccine kapada su mating pangbiu Harau kumagi matam asida achambaniyo maringak na chatpinaba haizari COVID vaccine kaptokpiu face mask upiu putaruki social distancing tambiu mai mit amadi khutsa singna hamdokpiu COVID-19 ga marini na ba i-pau sing damo national helpline number sina 0112397846 amasung 1075 ta aduga rise gi helpline number na 0385241166 amasung 1800345381 ta phone tobiu Hauzik mapungay ba pau. No mag over virtual Cherry Blossom Mau Festival Manipur listing ani kon matoy hauzik ngaki mang da hokre festival asi Manipur Sarkar gi Tourism Department amasung Indian Council for Cultural Relations Regional Office Silongna Flower Festival Mau gi Organizing Committee ga kusam na nashin bani festival asi da Embassy of Japan mating pang bani festival asi da Mau amasung Japan gi jagoi sing Manipuri Jagoi Ballet amasung wagi potok singi documentary utkani fashion show amasung pangtokani aduga Manipur ga Japan ga tourism ni matang da wari shanagani Japan da mai masing tambagi matang da Manipur University amasung Tokyo University gi apun ba webinar amasung pangtokani Manipur gi Rajyapal laganishan ngasi Regional Institute of Medical Sciences RIMS Imphal da kiloliter taragi liquid medical oxygen LMO plan ani sangakre tungda RIMS na sinduna institute asigi Jubilee Hall da Rajyapal bu opagi term amasung pangtokani term aduda RIMS ki director Professor A Santa Singh amasung makok tungbo official sing amadi Mahiroj Singh saru yari None District Headquarters ki Longmai Common Ground ngasi BJP Nungba Vidhan Sabha Kendra ki noming oiba Rajniti ki mipam mama pangthokle mipam aduda Mukhyamantri Nongthombam Biren Singh amasung BJP Manipur Pradesh ki President A Sardar Devi yauna atay mantri Rajya Sabha MP amadi Doli Karmi kiyana sarp yari Chehida anira pangthokpa Bharat ki BSF amasung Bangladesh ki Border Guard Bangladesh BGB gi mipam ngarang silong da lushinkre nimit humni gi mipam aduda Bharat Bangladesh ngakoi paringda santi thamnan ba warep lokhi mipam adu Frontier Headquarters BSF na yumbu oduna pangthokpani Chehigi anira pangthokpa mipam aduna naronda san smuggling tokba drug lalwan ba Bharat ki jali not ania da ba polam sing thingbagi marilena ba wafam sing khanaki amasung leiba anigi ngakoi paringda leiriba security oiba wafam sing ko na ba su khanaki Mipam adu gi mihur kangbu anigi luching masina joint record of discussion sahi tawraga mipam adu lushin ki tabiriba pawasi Akashvani Imphal legine Rajya Sabha da birodi sadasya tarani to hauzik chathariba ningtam mipam asi loiba pawba suspend tawkre Mamangi nungzu mipam rushin benuita sadasya sing asina chatakiba thong aduna Sabagi mingchat tiele haraduna Parliamentary Affairs Ministry Prahal Josina makhogi suspension tongna ba motion adu pukhatki birodi singa yaning da ba phong ba marakta Savana voice vote motion adu pass tokhi Ningtam mipam hogwan mitang ngarang sangsana the Firms Laws Repeal Bill listing ani kunmatoy pass tokre Lok Sabha amasung Rajya Sabha animangna bill asingarang pass tokhibani Lawishungi ki bill ahum handokna ba bill adu Lok Sabha da birodi ki charangna ba marakta Lawishungu Mantri Narendra Singh Tomar puthoki charangna ba marak adu da khanane na ba oithokti haina adaksana harakpadegi bill adu Lok Sabha na karimata khanada na pass tokhi Madugi tungda lunch matungi mifam da Lawishungu Mantri Narendra Singh Tomar na bill adu Rajya Sabha da puthoki amasung charangna ba marakta pass tokhi Bill adu matang da wangang bada birodi luchingba Malik Arjun Kharge na hai birodi dosing na bill adu butaram na OE adubu sarkar na bill asi Rajya manga da Vidhan Sabha mikal pangthok kodor adu giyeng laga puthokpani haina maral sikhi
Lawu Shungu Mantri Narendra Singh Tomar Hai, Sarkar na Lomi Singh Yafena ba Yanglaga Lawu Shungi Ain Ahum Asi Puthokpani, Adubu, Birodina Maduda, Mama Ani Longbuki Tong Chataki, Mang Hai, Guru Nanak Jayanti ki Seng Raba Nimita, Pradhan Mantri Narendra Modi na Thamoi Seng na Ain Sing Adu, Loktok Lagani Hai na Loktoki. Sri Tomar Hai Inkum Zalising Ani Tara Mariga, Yang Bada Sarkar na Lawu Shungi Potok Sing Lesin Bada Piba, MSP ki Saruk Ani Hengatle. Madugi Mamangda Fau Amusung, Gehu Kaktamak MSP Piduna Wansin Ki, Pradhan Mantri Modi ki Lamsing Makada Hawaii, Thauk Sungnana Bamaru Amasung Lasingsu, MSP Piduna, Leshin Bahauki, Law Sungi Ain Home Rebuild Toki Adubu, Laybaki Mapampum Namataki Lomishina, Taram Oakley. The Assisted Reproductive Technology Regulation Bill listing any Kunasi Lok Sabha Kanaduna Pastor Rupayai, Bill Asina, Assisted Reproductive Technology Clinics in Amasung Assisted Reproductive Technology Banks in Regulate Tonaba Amadi Supervised Tonaba Pandam Tamli. Ngasi Lok Sabha the High Court and Supreme Court Judges' Salaries and Condition of Service Amendment Bill listing any Kumatoy Putok Labayai. Reza Sabha ngasi the Dam Safety Bill listing any Taramapan Kanaduna Pastor Gani, Akanaba Dams and Karakunaktung Tibatok Patinganaba Amashung, Aso Enga, Tonda Naba, Damsing Assi Salari Hanaba Mechanism Putoknaba Bill Asina, Surveillance, Inspection, Operation Amasung, Maintenance Ki Kudung Chaba Pigadori. Yamna Yang Sandukan ba Anoba COVID-19 strain Omicron Malemsin Batuna Sandoliba as a Tinganaba Kudakta Tabak Lokonaba Z7 Levak Sangi Haxel Mantrising Apil Tauri. Omicron variant as in Nanang Polib Adu Kananaba Ngarang, Kokiba Atuba Mipam Amagitungda, Z7 Mantrisina upon Bawarol Amat Ponki, Warol Aduna Maquin High. Malingi miyam asina anobayam na sandukan ba COVID-19 variant amana kihilak pa pipam amamayok na re masigi na makutak tatabag lokot patangay fade vaccine fangan na bagi maru ebadu paladuna makoy na vaccine amadi research amasung development ta mating pang na ba selfie gani haibadu amuk hana fonke Bharat Pumbagi oina COVID vaccine dose ko ti chamakul hundoi lakuntra hena kakre haksel mantralon hai lebasi da hozi COVID-19 gi naba pharapuki changcha da marfudra nipan dasmik ahomari de leri masimamang chehi gi marsa gi hozi fawo da kwaid gi wangbo changni Meghalaya dangarang COVID-19 na naba myo amashiki haiba matam se dan nong myo tara positive oiraki raisa se da hozi active case chani marfuga manga leri ngarang mi kuntra ni toy naba pharapadagi punna naba phakiba masing lising marfuga ni toy chat subna mari shure Maharashtra School Education Department na Raja to the primary school sing hayeng diki class ong no bawar blokre School Education Mantri Professor Versa Gaikwad na school pumna mag COVID ki chanang kanglon 16 na nga ba apil tawri ngarang thokpa circular amagi matung ina oja amasung non teaching staff pumna mag class hodringay numinini mangone na COVID-19 ge RT-PCR test tangay fadana togodobani hairi Kanpur da sanaba Bharat amasung New Zealand ge hanba cricket test thoina bangam dana loshinkre ngarang Aroiba nimita thoina bigdamo New Zealand ran chani marfuga mari lobo tabada wicket mapan turaga ran chama humpu mga lokhi Varak spin bowler ahum R Aswin Ravinder Jadeja Akzar Patel na tes adugi aroiba session gi ayamba sarukta bharapu mangzul thana lehenki Loshilapada COVID-19 ngakthong novation kaptopa face mask upa putaruk andan leiba kucha amadi mai metarutana na thamba haiba achamba thong singa singa na chapina ba amukana ningsing jari Aroiba da maruiba pau amukhana no mogi eva virtual cherry blossom festival Manipuri lising ani kon matoy hosing haki mawang da hokre Manipur Rajapal Laganishan ngase rims Imphal da kelelute taragi LMO plan ani sangakre Raja Savagi birodi sadasa tarani toy ningtami pam loiva fawa suspend tokre amashung anobo COVID-19 strain Omicron sandoril basiting na ba kudak da tabak lakona ba Z7 levak na apil tawri paulo zeri